Jun Nipan da lup tara marina sinduna Imphal da miyam gi achouba khongchat chatkadouri Manipur da delimitation gi touriba thouranggi mayokta ehou Manipur da delimitation gi thourang lokhat pa amadi kumja lisingani amagi census data sizinabagi thong yaning da phongdoktuna Jun Nipan da miyam gi achouba khongchat ama chatkani haina CSO tara mari gi convener nakpam santana phongdokre International Peace and Social Advancement IPSA gi office ta pangthokpa pawgi mifam amada mahakna hai delimitation amasung electoral process ka mari lainana state asi the center amasung Manipur lengang na paikal liba thorang si CSO tara mari gi makhada leiba joint committee na angamba thakta thingna na bhonagani committee asina IPSA KSA amadi tongan political parties singa khusamnatuna kumjali singani amagi census data sizinaba thingnaba thaurang lokutuna lakli mau maram paumata purul saitu gamphajol more chorchanpur masi amadi kasom kholen chingba subdivision mapanda mahausaga manadaba mongda ka hena mising hengalakiba maramna kumjali singani amagi census data sizinaba yaroi haina matam kayagi mamangdagi taksindunu lakpani Manipur da delimitation gi thaurang lokutringaida kangon chumna mikok thibagi thabak tawgadabani haina kumjali singani kunda committee asina case sama file tawba laikre maikei kayadagi athingba pibaga loina logi oiba thabak thorum sing lokutringegi cherakta central government amasung Manipur lengakna delimitation tawbaga loinana kumjali singani amagi census data da yumpham oiriga local body election pangthoknaba thorang lokol libasi yaning de phongdoki haukiba May 16 India government na gazette notification ama thokibagi matangda mahakna hai state kharada demography gi ahongba khara leire haiba document aduda mayek sengna panbaga loinana ahoba sing adu khangdokna bhona bada organization society amadi institution sing mateng panghnabagi wafam phawba phongdorakhi adu moinamak Manipur lengakna state asigi demography da chauna ahongba ma laklibasigi matangda thigatna bhona bada independent institution natraga society amati yawhan khide kumjali singani amagi census ta yumpham orega panchayati raj ki mikhal pangthokna ba Manipur lengakna lokolakliba thorang asibusu mahakna akanba mongda yaningda phongdoki panba yabadi korna subdivision kharada nauna mikok thinanaba yathang piba laikhrabani